Nyong kaina census tawkhiduna yelho furup singna fangadaba chatung mitop mirancha singda pibadi yaroi haina Campaign for Just and Fair Delimitation JFD gi organization long jump ratana fongdorakli JFD na paring naina chatharakpa census ki matangda khanna neinabagi meepham gi manung channa ngasi Imphal East ki taret khul Tauroinai sana pakhangba ground amadi sekta ireima ima sanglenda chathakiba campaign da fongdorakibane campaign aduda maikai adomgi maira paibi amadi club singi maruoiba luchingba singna sarukakhe magna makhatana fongdorakibada state asigi yumthangnariba Bangladesh amadi Myanmar dagi naronaba henjilakpa mito mirancha singna lamdam asigi nomagi soidana mutkigadun da yelho furup sing mutkibagi tanja amalakle asigumba film asida India lengangna handak paikhat khadoriba mikok thibagi kuki refugees sing yaukhiba tarabadi makhoi India gi citizen ama oikibada nachana makhoi gi phangpham thokpa right sing talaktuna yelho furup sing da phangdiba khudong chaba sing makhoina phangkhigane madugi mathakta refugee kuki singbu mitop ni haina laubagi hak leroi asigumba kaya asi leibana illegal immigrant singbu ningthina khandokpa loiraba matungda niyom chumna mikok thibagi thabak asi kanglo chumna chathabiu haibana chingba ni haina fongdokhi 2027 dati mikok thirani haina haire luri wa phamti mikok thiba haibase India gi oina pangthokkhre tawdaba yadaba aduga magi missing dugi matungina yaifa thaurang chawkhat thaurang kaya silakadabani tawdaba yadaba thalkamani aduga luraiba wafamna karino haiba matamda aikhoigi iramdom masida saidangduna leiba mitop miyancha singse missing thibade yauksan thiba taragadi lamdam zigi ni haina lauraga makhoigi sakhungju pirakadawi Khanna neinaba meepham aduga mari leinana JFD gi convener Jitendra ningombana fongdorakpada kumja English ama chamapan yangkhai mathoi gi matungda lakpa mitop sing hana khandokpa amade NRC natraga masigi manaba chanakanglol ama chathanaba matungda state asida census tawgadabani Manipur da mikok thibagi thawong amata chathabai yaroi niyom chumna mikok thirabadi Manipur gi miyamna mikok thibada atingba leite mamangda pangthokkiba mikok thibada niyom lana thikibadagi lamdam masida mapalamdagi narolda haijilakpa illegal immigrant kaya ama mikok thibada yaukibadagi lamdam asida thokhan ningdaba thongdo kaya thorakpada natana lamdam asigi yelho furup singi mathakta lan hoduna tangdu leita daba lamdam ama oirakli maramaduna lamdam asidagi illegal immigrant sing khandoknabagi amata ngairaba pandamdi mikok thibada niyom chumna thinaba akoi amata oina thengnaminaba mathok tai amade India lengangna handak census pangthokkadoiriba thauram taurakliba asi hauzik leiriba tangdu leita daba fibam asida niyom chumna pangthokpa haibasi oithoktaba amani loinana kumja English ani sumna amada pangthokkiba census aduda niyom kaina mikok thibana chingi mafam kharada missing ka hena hengatpa thengnakhe maroina kuki na taba mafam singda su ka hena missing hengatpa thengnakhe masi illegal immigrant kaya ama changsilakle haibagi khudam amani matung tarakbadasu aranba maongda census tawrabadi illegal immigrant adumak hengalakani loinana India gi logi matung innasu mafam amada natural disaster natraga lan thoklabadi census yeithokpada akaiba leite maramaduna census asi hojik leiriba lamdam asida fibam asida yeithokfam thoi hainasu fongdokhi mitok khandoko hedi kanano mitok hedi kanano haragadi mitok ma haibata haragadi hoji oina ekhogi India haiba leibak sida ekoina Manipur da pullu rubanina ekoina India gi 1951 gi mamang da lerama kangbu hadare 1951 gi mamang da lerama nupa nupi ama hadare aduna polku masam su India da leramba aduna polku masam su singdodi Indian citizen ama unba yabagi oyen hai adugi matung da lerama kangbu singdodi no anuba mitok ni haidana India government lawri yaba